Taibang haugatuna Mirada sauna yenglai. Taseng badi Taibang ngasidi sanana Mirabu yam sauning labani. Taibang na Anaba hangba chatli haidai nang. Mira haifet khoktak jana. Hoi. Taibang magi phone tu puthok photo ama ulai. Mira di photo du urubadai amukka hena pakhatkre. Taibang mamit phaina Mirada yenglaga. Ai si kanano Mira? Mira Taibangi wahangduda pakhatna. Ai nupa. Taibang na Adudi khadrakpana kana. Mira pakhatna madi lesaringay de khangnarambane. Taibang handakti Mira gi mamaida kupakna tharai. Aduga sauna mamittu khana yenglaga photo du utuna. Yengo nangi lesaringi gi hero duga nakoi anigi Raslila gi photo. Yengo asiguma mayamse nang kayam kuina tawkigi haibano. Aigi ijatse nang karimta yengdrese karigino. Nang se mauni haiba kauraba ha. Aina nangi kay walhale. Kay walhange. Nang napiyu haiba piri. Aigi office ki oiba thabak pumnamak thadotuna. Nang do nungairabadi haiduna ai sinba natro. Nang ai hana khangnarakte. Adubu ahal singi apambagi matungina nangbu hainaduna lohongle. Adubu ai nangbudi mapuroiba amana piba chap chaba adhikari nafamda pikhiba natra. Mira pakhatna mamaiduna anduna peri tausinnaduna. Tamo ai su khangi. Tamo na ibu kiyam nungsibi haiba. Adubu ai photo dudi nisagi mayaina. Tamo photo do viral chatkiba ai ngamoi. Paisa do khadrakpada pikise. Taibang sauna Yare ai thauka tauge matang sida nang yarokkana nasakta ulakkana yeningde. Mira khumge taubaga sanamatum chansilai. Papa Mira machagi khonjal du tabada yam nungsiba saduna. Sanamatum mamagi sanamatum di mapagi nakta changsilaga mama nang nungside. Taibang machada yenglaga tapna Sana adumaina haiba fatte. Mira noksinaduna Taibangda amuk yeng machada amuk yeng tauduna. Sana mamada dumai haino mama nangi asapot leirei. Asi haiduna magi bag hangdoktuna yengi. Ngasai khadrakpagi garida yaukibadu ningsinglai. Mira nofe tauna. Haya mamadi dukanda thamlamledana. Sanamatum mapada yenglaga. Papa mamana aisa magi manakta changbada changlakkanu hai. Ai leibadai ma maning tamba ngamdresu hai. Miradi haifam khangda sauningbaga ikaibaga makhoi animakta yengduna lei. Ngamnaba khanghai khangjilda hairei. Sana adumba wadu karamba matamda ichada mamana kamdongna haidorige. Ichadi mamagi sanane. Taibang sauna Mirada yenglai. Tapna sanamatumda yenglaga. Sana chango nang tuition matam yore. Chango ichadi good boy ne. Sanasu Taibang na haidi makhaidi hegiyai. Mapana mabu aduki matik luna tauba maramna. Sanamatumsu harauna. Hoi papa. Sanamatumsu harauna jatkre. Taibang sanamatum hek jatkibaga Mirada onsilai. Sauna yengduna. Nangi naning tamba ngamjanawa aina nangbu thadawbani. Ngasidagi nangi apamba tawjaro. Mira pakhatna. Tamo ai Taibang mamaidu leithoktuna chatpa hawi. Yare angang no oidaba nganggadaba leite. Aduga aigi aroiba final warning ni. Karigumba nang hayeng haiba numitsidai yumsidagi hendoktuna chatlaba aina kaidoroke haibado yengjo. Taibang wahaidu hairamlaga Mirada hanna yengdabi chatkre. Mira usitana Taibang na chatkiba aduda yenglaga. Hari kaino aisi yumsida kuina leigadaba nate. Wahaidu hairamlaga fet haidolaga masu magi katamna kakhatkre. Somdana sahardai kilometer 10 hen haithaduna leiba chungchenbigi khuldu yorakpada pung phanayamdi thengle. Nungtigi halakpa matamdai pungkhai amaromdi chontharabani. Bus parking dagi khara chatlaga lerak macha ama lei. Khulgi oina street lamp macha thali. Adumakna thengaklasu thoina hena kibadi oide. Chungsen bisu mabokna nungsa thiramba tari haiduna hobe lai.
ꯃꯍꯥꯛꯅ ꯕꯁꯇꯩ ꯀꯨꯝꯊꯗꯨꯅ ꯂꯥꯛꯄꯗ ꯈꯨꯜꯗꯨꯒꯤ ꯑꯣꯏꯅ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄ ꯇꯣꯂꯦꯟꯁꯨ ꯃꯥꯒꯤ ꯈꯣꯡꯒꯨꯔꯣꯏꯁꯤꯡꯒ ꯂꯥꯞꯇꯛꯅ ꯆꯨꯡꯁꯦꯟꯕꯤ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯇꯣꯂꯦꯟꯁꯨ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯑꯁꯤ ꯃꯕꯣꯛ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯅꯦ? ꯈꯝꯕꯅ ꯃꯥꯅꯦ ꯃꯇꯥꯎ꯫ ꯇꯣꯂꯦꯟꯅ ꯐꯖꯔꯦꯍꯦ ꯊꯤ ꯅꯩꯔꯦ ꯀꯩꯅꯣ ꯑꯁꯤꯗꯤ ꯃꯇꯣꯝ ꯂꯥꯛꯏꯁꯦ ꯂꯥꯎꯑꯣꯏ ꯅꯩꯒꯦ꯫ ꯈꯝꯕꯅ ꯃꯇꯥꯎꯕꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ꯫ ꯇꯣꯂꯦꯟ ꯈꯝꯕꯗ ꯐꯩꯅ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨꯏꯕꯣ ꯍꯧꯃꯣꯔꯥ ꯏꯆꯨ ꯆꯨꯔꯗꯅ꯫ ꯃꯨꯕꯅ ꯑꯁ ꯅꯪ ꯈꯪꯒꯗꯧꯏꯅꯦꯃꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯄꯤꯗꯥ ꯑꯃꯅꯤ꯫ ꯅꯍꯥꯟꯁꯨ ꯃꯣꯏ ꯊꯣꯡꯒꯥꯜꯗ ꯈꯝꯕꯅ ꯌꯨ ꯊꯛꯑ ꯂꯥꯎꯔꯤꯅꯤ ꯊꯣꯛꯂꯒ ꯈꯣꯡꯄꯥꯛꯅ ꯇꯨꯡꯗꯩ ꯌꯥꯡꯂꯦꯟꯗ ꯀꯥꯎꯊꯔꯛꯏ ꯍꯥꯏꯔꯤ꯫ ꯇꯣꯂꯦꯟ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯃꯤ ꯀꯩꯝꯇ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯗ꯫ ꯑꯍꯝ ꯑꯩ ꯊꯤꯕꯣꯡꯖꯥꯎ ꯅꯨꯄꯤꯗ ꯀꯤꯔꯤꯗꯨ ꯅꯥꯊꯤꯕꯣꯡ ꯄꯥꯟꯕ ꯅꯣꯏ ꯃꯤꯔꯦꯝꯁꯤꯡꯁꯤꯗꯤ ꯂꯥꯎ꯫ ꯇꯣꯂꯦꯟꯅ ꯃꯥꯡ ꯊꯥꯔꯒ ꯌꯥꯝ ꯂꯤꯡꯅ ꯆꯪꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯅ ꯃꯈꯣꯏ ꯂꯥꯛꯂꯤꯗꯨ ꯊꯣꯏꯅ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯌꯨꯔꯦꯝ ꯊꯛꯄ ꯄꯥꯝꯕ ꯃꯤꯔꯦꯝꯁꯤꯡꯗꯨꯒ ꯄꯨꯟꯅ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯍꯧꯖꯤꯛꯇ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯛꯄꯗ ꯇꯣꯂꯦꯟ ꯈꯣꯏ ꯀꯥꯡꯕꯨ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯣꯂꯦꯟꯁꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯅꯛꯁꯤꯜꯂꯛꯇꯨꯅ ꯎꯁꯤꯠꯇꯅ ꯍꯟꯕꯤꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯇꯥꯁꯟꯅꯗꯕꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯇꯣꯂꯦꯟ ꯍꯟꯗꯛꯇꯤ ꯆꯨꯡꯁꯦꯟꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥ ꯐꯥꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯑꯩꯅ ꯍꯥꯏꯁꯤ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯥ ꯍꯥ? ꯑꯗꯨꯃꯥꯏ ꯎꯁꯤꯠꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ? ꯅꯟꯅꯥ ꯑꯗꯨ ꯄꯪꯂꯕꯣ? ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯇꯣꯂꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯎꯅ ꯀꯩꯅꯣ ꯇꯥ ꯇꯣꯂꯦꯟ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯑꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯇꯣꯂꯦꯟ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯆꯨꯡꯁꯦꯟꯕꯤꯗ ꯀꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯈꯩ ꯑꯗꯨꯛ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯠꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯇꯥ ꯇꯣꯂꯦꯟ ꯃꯤꯌꯥꯝ ꯇꯥꯟꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯑꯣ꯫ ꯇꯣꯂꯦꯟ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯉꯝꯃꯗꯤ ꯂꯥꯎꯅꯦ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯔꯒ ꯄꯨꯕꯗ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ? ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯁꯥꯎꯅ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯂꯩꯀꯥꯏꯒꯤ ꯅꯆꯟ ꯅꯆꯦꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯀꯩꯅꯣ ꯅꯪꯅ? ꯇꯣꯂꯦꯟ ꯅꯣꯛꯂꯒ ꯅꯪꯅ ꯉꯝꯃꯗꯤ ꯂꯧꯊꯣꯛꯆꯧꯅꯦ꯫ ꯈꯝꯕꯅ ꯅꯪꯕꯨ ꯀꯩꯅꯣ ꯏꯆꯜ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯗꯤ ꯌꯥꯏ ꯀꯩꯅꯣ? ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯇꯥ ꯈꯝꯕ꯫ ꯇꯣꯂꯦꯟ ꯁꯥꯎꯅ ꯆꯨꯡꯁꯦꯟꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯔꯛꯄꯗ ꯂꯥꯞꯇꯛꯅ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯕꯣꯛꯇꯨ ꯂꯥꯎꯔꯛꯏ꯫ ꯍꯩ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯥꯏꯗ ꯂꯩꯔꯤꯗꯨ? ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ꯫ ꯇꯣꯂꯦꯟ ꯈꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯍꯅꯨꯕꯤꯁꯤ ꯂꯥꯛꯑꯦ ꯆꯦꯜꯍꯧꯔꯁꯤ ꯂꯥꯎ ꯑꯃꯨꯛ ꯋꯥꯊꯣꯛ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯆꯨꯡꯁꯦꯟꯕꯤ ꯀꯩꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯖꯧ꯫ ꯆꯨꯡꯁꯦꯟꯕꯤꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯒ ꯃꯈꯣꯏꯁꯤꯡꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ ꯍꯥ? ꯀꯅꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯗꯣ? ꯆꯨꯡꯁꯦꯟꯕꯤꯗꯨ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯑꯕꯣ ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ꯫ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯀꯅꯥ ꯀꯅꯥꯒꯤ ꯋꯥꯔꯛꯇꯕ ꯃꯁꯥꯁꯤꯡꯅꯣ ꯍꯥ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯗ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯄꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯑꯕꯣ ꯃꯤ ꯅꯨꯄꯥ ꯃꯆꯥ ꯉꯥꯎꯁꯤꯟꯅꯕꯅꯦ ꯂꯝꯕꯤ ꯈꯪꯗꯦꯅ ꯍꯪꯂꯝꯕꯅꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯦ꯫ ꯊꯝꯕꯥꯜꯅ ꯏꯁꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥꯅꯦ? ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯇꯧꯗ꯭ꯔꯦ꯫ ꯑꯕꯣ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯩꯒꯤ ꯊꯣꯛꯂꯛꯏꯅꯣ? ꯊꯝꯕꯥꯜꯅ ꯅꯪꯗꯤ ꯉꯁꯤ ꯑꯁꯨꯛ ꯊꯦꯡꯂꯛꯄꯁꯤꯗꯗꯤ ꯑꯕꯣꯛꯁꯦ ꯋꯥꯈꯜ ꯌꯧꯔꯨꯔꯦ꯫ ꯃꯤꯠ ꯅꯥꯅꯒ ꯅꯤꯡꯊꯤꯅ ꯎꯗ꯭ꯔꯦ꯫ ꯅꯥꯁꯤꯅ ꯈꯔ ꯈꯔ ꯇꯥꯔꯤꯕꯁꯤ ꯃꯉꯥꯏꯔꯦ꯫ ꯄꯣꯠ ꯆꯩꯒꯗꯤ ꯂꯩꯔꯛꯑꯕꯣ ꯅꯪꯕꯣ? ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯆꯪꯂꯁꯦ ꯑꯕꯣ꯫ ꯊꯝꯕꯥꯜꯕꯨ ꯆꯨꯡꯁꯦꯟꯕꯤꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯨꯗ ꯂꯩꯔꯤꯕ ꯃꯄꯥꯆꯧꯒ ꯃꯃꯥꯆꯧꯕꯤꯒꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯆꯨꯡꯁꯦꯟꯕꯤ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯂꯩꯁꯥꯕꯤꯅ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄꯁꯤ ꯇꯧꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯨꯡꯁꯦꯟꯕꯤꯅ ꯕꯥꯆꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯈꯤ ꯈꯨꯄꯥꯛꯀ ꯈꯨꯔꯒ
Ibema khangzare chindo laiton hairiba adugum thabaksu hayu khitau biranu nangna chalido madugi hanubi anaba se nangna hundoklaga chaladi na thibung saningai laitadana ngauduna chalise khangaba se chungsenbi berum mabokto onsinduna abo nangai ne yumda leiramu hairaga kaigi chalamino aina aboki chanaba ningthina thamlambadai Sakhi Fred haidokduna ho nangna thamlambado aikhoi imungi saw phau ko nadiye nangi thagi tolobdu aikhoi mayamgi fawba thakpa ngamdadi kaidau salino chalunu kai kana dabada chungsen bina majaube abok masa ngamdrise asigi lebi bane chana badi aduga aina honari basing sisu aboki layeng na bane nasakan banoina chana banatiye Sakhi makhong du thillaga ningthem da onsinduna Moiba nang mumana haise tadrami machin se khume mi ningthem na ai kai doge Sakhi sauna puzilo mana lere I pot kase ai khoi da loina pusila o Thambal soli karino na khoi bu ningthina hainau ne ningthem su mama na hairi du dadabi magi nupi na haibe induna changsilai adunabu adha moradai moragi promotion kariba Changsinduna chungsenbigi manakta changlaktuna chungsenbida khupakna thajilai aduga mabok kamabuna inthuramlaga chungsenbina mabokna chana balairakba sem lafoi nga ayai basingdu loina munkhre chungsenbi haugatuna mabokbu haugatbiraga kablaga pakhatna abo sopra ningthemda amuk onsilaktuna amuk bajau aboki chana bane adudi pubikhino Ningthem sauna Hey, hayeng haiba numitay karigumba aikhoi saruksu yaung lectraba nakhoi animak yumsida leiba yaroi Ningthem wahaidu hairamlaga sauna mayumda chatkre Thambalsu ningthemna chatkriba adonda ningamdana yenglaga tapna abokki sembi abok tapna haugatke chungsenbisu changsillaktuna mabokpu chingkhatpirai Thambalsu masuda yengduna Pendaba amaga loinana Hai karigi kapgani sada thaktabana aram khaurang laba makoi singda aikhoi ne khara anghamba leijaba khara mating pangbani khandoklo laina su sali hairi bani chungsenbi kapladuna aina nupa oiramladi abo ngasi asumna tawramloiko aina aboki damak karisu tawba ngamdana leihobase aigi asoiba oiradro Thambal haugatuna Lao abok isuna thongba chak asabado charaga pothaba yabra yenge manungda oina changsi chungsenbisu mabokku pusinduna imungda changlai masu firon hongdoktuna chak ising thonglaba matung mabokku ningthina pijaramlaga masu mapanda thoglai thokliba tawriba mayamsida wakhalsu ngakta pothadrabani adugisu mathakta magi thawaini khanjariba mahakna mabu unaba laktaba asidadi mahakki thamoida adukki matik chaina faubagum tawkhre tanjaduda khadrakbagi kol sulai chungsenbi ngakchanana kol du yengi sauna kakthali khadrakbasu hande amuk tawsilai chungsenbi sauna kaino khadrakbana nungsibe saunume masai manaba magi soisti ama taramdana sathore Chungsenbi sauna marol hainaba tamogi matam khajikta fawba leitraba aina ngaire idu unggyadagino haiba tamodi khanglamoy khadrakbana themlai nungsibe saurno nang nungsida wainate matangnane hayengdi soidana lakkani Chungsenbi sauna yare khadrakbana are ai thamage nungsibe saurno ko Chungsenbi wa haibaga nanghaude khadrakpadu kol thamkhre haujikta nungsiruba kaubagi mitki pi masu leptana sintharai khaluraga mangonda pendaba ningamdabana pikthalle tanjaduda nong marik su kikpa haurai Chungsenbi tapna makhutu tingthoktuna nongdubu makhutta tapna tahalli ayuk anganbadu Chungsenbi mabokna haugatringai sumang thelong loina waisit wairam senglaba matung magi thongal changfamda leiriba sangoldu tamna lai
ꯃꯁꯥꯗꯨ ꯉꯔꯥꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨꯁꯨ ꯑꯌꯨꯛꯀꯤ ꯑꯃꯁꯨ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯅ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯏ꯫ ꯁꯪꯒꯣꯜꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯂꯕ ꯃꯇꯨꯡ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯁꯖꯤꯛ ꯑꯃꯨꯛ ꯊꯥꯕꯤꯔꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯟꯕꯤꯗꯨ ꯌꯦꯡꯂꯒ, "ꯑꯔꯥꯡꯕꯤ, ꯂꯝ ꯍꯦꯟꯅꯨ, ꯅꯆꯥꯁꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯕꯣꯛꯁꯦ ꯐꯔꯗꯤ ꯅꯣꯏꯒꯤ ꯑꯍꯥꯎꯕ ꯁꯖꯤꯛ ꯄꯤꯖꯗꯧꯕ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯩꯔꯤꯕ ꯆꯔꯨ ꯆꯔꯥꯁꯦ ꯅꯣꯏ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯁꯤꯅ ꯑꯣꯏꯔꯝꯃꯨꯀꯣ"꯫ ꯁꯟꯕꯤꯗꯨ ꯃꯤꯔꯣꯟ ꯈꯪꯕꯒꯨꯝ ꯃꯣ ꯈꯣꯡꯂꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯅꯥꯎꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯃꯆꯥ, ꯅꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯅꯪꯁꯨ ꯇꯥꯎ꯫ ꯈꯪꯗ꯭ꯔꯁꯨ ꯅꯃꯥꯗꯩ ꯍꯪꯉꯣ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯅꯣꯏ ꯍꯥꯟꯅꯒꯨꯝ ꯁꯦꯟꯅꯕ ꯉꯝꯈꯤꯔꯣꯏ"꯫ ꯁꯅꯥꯎ ꯃꯆꯥꯗꯨꯁꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛꯇꯨꯅ ꯁꯨꯝ ꯋꯥꯏꯕꯤ ꯁꯥꯟꯅꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯁꯅꯥꯎꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯒ ꯃꯕꯣꯛꯀꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯑꯃꯨꯛ ꯁꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯅꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯆꯥ, ꯅꯪꯒꯤ ꯈꯔ ꯈꯥꯛꯑꯕꯅꯦ, ꯊꯛꯆꯔꯣ, ꯁꯤꯅ ꯑꯕꯣꯛꯀꯤ ꯑꯣꯏꯔꯒꯦ꯫ ꯂꯝ ꯍꯦꯟꯅꯨ, ꯃꯃꯥ ꯑꯔꯥꯡꯕꯤꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ"꯫ ꯁꯅꯥꯎꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯄꯤꯗꯒꯤ ꯁꯪꯒꯣꯝ ꯑꯃꯨꯛ ꯊꯛꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯟꯒꯤ ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯅ ꯋꯥꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯃꯕꯣꯛꯁꯨ ꯃꯁꯥ ꯐꯠꯇꯕꯒ ꯃꯥꯅ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯕ ꯐꯪꯗꯕꯒ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯁꯪꯈꯤꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯆꯤꯡꯂꯦꯝꯕꯗꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯗ ꯁꯥꯏꯀꯜꯗꯨ ꯈꯥꯝꯂꯒ ꯃꯉꯛꯇꯨ ꯆꯦꯞꯊ ꯆꯨꯡꯁꯦꯟꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯗꯤ ꯁꯪꯒꯣꯜꯗꯩ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯥꯁꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯂꯦꯝꯕ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯂꯩꯁꯥꯕꯤꯅꯦ ꯀꯥꯏꯅ ꯅꯣꯡꯃꯗ ꯊꯣꯛꯂꯛꯑꯣꯏ꯫ ꯉꯥꯛ ꯂꯩꯔꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯦꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯃꯈꯣꯏ ꯁ꯭ꯀꯨꯜꯗꯨꯁꯨ ꯃꯥꯒꯨꯝꯅ ꯃꯁꯛ ꯐꯖꯕ ꯑꯣꯖꯥꯁꯦ ꯃꯥ ꯈꯛꯂ ꯈꯪꯗꯦ꯫ ꯑꯣꯖꯥ ꯄꯥꯈꯪꯅ ꯃꯔꯣꯜ ꯑꯃ ꯀꯥꯔꯟ ꯇꯥꯔꯛꯂꯤꯕ, ꯑꯩꯅ ꯁꯣꯝꯗ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯕꯣꯛꯇꯨꯕꯨ ꯃꯁꯥ ꯉꯝꯗꯦꯅ ꯅꯍꯥꯟꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ꯫ ꯐꯔꯖꯥꯠꯂ, ꯑꯩꯕꯨ ꯌꯥꯝ ꯋꯥ ꯈꯪꯗꯕ ꯇꯥꯔꯦ, ꯑꯝꯇꯕꯨ ꯆꯪꯂꯒ ꯍꯪꯈꯤꯒꯦ"꯫ ꯆꯤꯡꯂꯦꯝꯕ ꯁꯥꯏꯀꯜꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯒ ꯃꯥꯁꯨ ꯇꯞꯅ ꯆꯪꯂꯛꯄ ꯍꯧꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯆꯤꯡꯂꯦꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯁꯝꯕꯜ ꯂꯩ ꯃꯔꯨꯝꯗꯒꯤ ꯂꯛꯅꯔꯛꯏ꯫ "ꯎꯏ, ꯁꯤꯠ ꯁꯤꯠ"꯫ ꯆꯤꯡꯂꯦꯝꯕ ꯉꯛꯅ ꯀꯅꯥꯅꯣ ꯈꯟꯅ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯨꯡꯁꯦꯟꯕꯤ ꯑꯃꯨꯛꯀꯁꯨ "ꯎꯏ". ꯆꯤꯡꯂꯦꯝꯕ ꯈꯪꯂꯦ ꯂꯛꯅꯔꯤꯕ ꯃꯤꯁꯛꯁꯦ ꯆꯨꯡꯁꯦꯟꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯥꯁꯨ ꯊꯑꯣꯏꯅ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ, "ꯎꯗꯦ". ꯆꯨꯡꯁꯦꯟꯕꯤ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯂꯒ, "ꯎꯏ". ꯆꯤꯡꯂꯦꯝꯕꯅ, "ꯆꯨꯡꯁꯦꯟꯕꯤ"꯫ ꯆꯨꯡꯁꯦꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯆꯤꯡꯂꯦꯝꯕꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯃꯤ, "ꯎꯔꯦꯅꯦ, ꯊꯣꯛꯂꯛꯑꯣꯅꯦ". ꯆꯨꯡꯁꯦꯟꯕꯤ ꯐꯠ ꯊꯣꯛꯂꯛꯑꯒ, "ꯀꯩꯗꯧ ꯂꯥꯛꯏꯅꯣ"꯫ ꯆꯤꯡꯂꯦꯝꯕꯅ, "ꯍꯩꯃꯥ". "ꯍꯩꯃꯥ ꯀꯥꯏꯅ"꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯃꯤ, "ꯏꯁꯧꯁꯦ ꯉꯜꯂꯤꯗ, ꯑꯕꯣꯛ ꯃꯁꯥ ꯈꯔ ꯐꯔꯕꯣ"꯫ ꯆꯨꯡꯁꯦꯟꯕꯤꯅ, ꯈꯔ ꯐꯔꯦ, ꯑꯌꯨꯛꯁꯤꯗ ꯀꯩ ꯂꯝꯗ ꯄꯥꯏꯔꯨꯏꯅꯣ"꯫ ꯆꯤꯡꯂꯦꯝꯕꯅ, "ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯣꯟꯕꯗ ꯋꯥꯔꯦ, ꯄꯥꯏꯔꯔꯣꯏ꯫ ꯑꯋꯥꯡꯒꯤ ꯏꯅꯦ ꯇꯔꯨꯅꯤ ꯍꯣꯏꯗꯩ ꯁꯪꯒꯣꯝ ꯂꯧꯔꯨꯕꯅꯦ, ꯑꯕꯣꯛꯀꯤꯁꯨ ꯈꯔ ꯄꯤꯔꯝꯒꯦ ꯂꯥꯛꯑꯣ". ꯆꯨꯡꯁꯦꯟꯕꯤꯅ, "ꯋꯥꯅꯤ ꯋꯥꯔꯣꯏ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯪ ꯑꯃ, ꯌꯥꯔꯦ ꯑꯕꯣꯛꯀꯤꯗꯤ". ꯆꯤꯡꯂꯦꯝꯕꯅ, ꯍꯥꯏꯌꯨꯅꯦ, ꯑꯕꯣꯛꯇꯨꯅ ꯍꯟꯒꯅꯨꯀꯣ꯫ ꯀꯩꯅꯣ, ꯃꯅꯨꯡ ꯆꯪꯉꯣꯒ ꯑꯝꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ"꯫ ꯆꯨꯡꯁꯦꯟꯕꯤ ꯆꯤꯡꯂꯦꯝꯕꯗ ꯀꯣꯛꯇꯒꯤ ꯇꯣꯟꯐꯥꯎ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ, "ꯑꯗꯨꯝ ꯂꯦꯞꯄꯨ ꯀꯩꯅꯣ, ꯅꯁꯥꯗ ꯌꯥꯝ ꯐꯔꯤꯕꯣ"꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯆꯨꯡꯁꯦꯟꯕꯤ ꯃꯥꯡ ꯊꯥꯗꯨꯅ ꯁꯪꯒꯣꯝ ꯄꯥꯇ꯭ꯔꯗꯨ ꯄꯥꯏꯗꯨꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ "ꯁꯛꯅ ꯃꯔꯣꯟ ꯑꯃ ꯀꯥꯛꯏꯕ, ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯤꯟꯅꯤꯀꯣ ꯅꯪ". ꯆꯨꯡꯁꯦꯟꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ, "ꯌꯣꯡ, ꯂꯥꯛꯑꯣ". ꯆꯤꯡꯂꯦꯝꯕꯗꯤ ꯆꯨꯡꯁꯦꯟꯕꯤꯅ ꯇꯥꯔꯝꯂꯗ ꯈꯟꯗꯨꯅ ꯄꯥꯈꯠꯆꯩ꯫ ꯑꯗꯨꯕꯨ ꯆꯨꯡꯁꯦꯟꯕꯤꯅ ꯇꯥꯔꯝꯗꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯁꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯛꯏ꯫ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯊꯝꯕꯥꯜꯗꯨ ꯐꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯆꯪꯂꯛꯄ ꯎꯕꯗ, "ꯍꯩ, ꯆꯤꯡꯂꯦꯝꯕ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ"꯫ ꯆꯨꯡꯁꯦꯟꯕꯤ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ "ꯃꯥꯅꯤ, ꯌꯥꯝ ꯇꯟꯕ ꯀꯇꯟꯗꯣ". ꯆꯤꯡꯂꯦꯝꯕ ꯆꯨꯡꯁꯦꯟꯕꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ꯫
ꯊꯝꯕꯥꯜꯅ ꯍꯩ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯨ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯕꯣ ꯃꯥꯅ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯁꯤꯕꯨ ꯆꯨꯡꯁꯦꯟꯕꯤ ꯅꯣꯛꯂꯒ ꯍꯥꯍꯥꯌꯣ ꯑꯩꯅ ꯉꯝꯗ꯭ꯔꯗꯤ ꯅꯪꯕꯨꯗꯤ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ ꯐꯝꯃꯨꯁꯦ ꯁꯤꯗ ꯆꯤꯡꯂꯦꯝꯕꯁꯨ ꯀꯥꯈꯠꯇꯨꯅ ꯃꯕꯣꯛꯀꯤ ꯐꯛ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯏ ꯆꯨꯡꯁꯦꯟꯕꯤꯅ ꯑꯕꯣ ꯏꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯊꯝꯕꯥꯜꯅ ꯇꯧꯗ꯭ꯔꯦ ꯊꯝꯕꯥꯜ ꯃꯃꯥꯏꯗꯨ ꯆꯨꯡꯁꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯆꯠꯂꯨ ꯁꯪꯒꯣꯝꯗꯨ ꯂꯣꯜꯂꯛꯎ ꯏꯕꯨꯡꯉꯣꯁꯨ ꯊꯛꯅꯕ ꯆꯤꯡꯂꯦꯝꯕꯅ ꯑꯕꯣ ꯑꯩꯗꯤ ꯌꯥꯔꯦ ꯏꯁꯥꯁꯦ ꯁꯪꯒꯣꯝ ꯃꯅꯝ ꯅꯝꯃꯦ ꯆꯨꯡꯁꯦꯟꯕꯤ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯒ ꯁꯪꯒꯣꯝ ꯃꯅꯝ ꯐꯥꯎ ꯀꯣꯛꯇ꯭ꯔꯤ ꯑꯍꯟ ꯈꯨꯁꯥꯗꯨꯒ ꯂꯩꯔꯝꯃꯣ ꯑꯩ ꯁꯪꯒꯣꯝ ꯁꯦꯂꯣꯜꯂꯛꯀꯦ ꯆꯨꯡꯁꯦꯟꯕꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯁꯪꯒꯣꯝꯗꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯒ ꯊꯝꯕꯥꯜꯒꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯤꯡꯂꯦꯝꯕ ꯊꯝꯕꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯛꯆꯥꯡꯗꯨ ꯌꯥꯝ ꯁꯣꯟꯊꯅ ꯎꯔꯦ ꯑꯕꯣ ꯊꯝꯕꯥꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯑꯕꯣꯛꯀꯤ ꯑꯖꯃꯥ ꯍꯥꯏꯕ꯭ꯔꯥ ꯑꯁꯤꯒꯤ ꯂꯩꯅꯥꯁꯤꯅꯦ ꯑꯕꯣꯛꯁꯦ ꯂꯣꯛꯀ ꯄꯨꯂꯞ ꯄꯥꯕꯁꯤꯗ ꯋꯥꯔꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯅ ꯑꯕꯣ ꯍꯤꯗꯥꯛꯀꯗꯤ ꯂꯩꯔꯤꯀꯣ ꯊꯝꯕꯥꯜꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯆꯨꯡꯁꯦꯟꯕꯤꯅ ꯉꯔꯥꯡ ꯑꯃꯨꯛ ꯂꯩꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏꯗꯒ ꯏꯔꯥꯛ ꯂꯥꯛꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯆꯤꯡꯂꯦꯝꯕꯅ ꯑꯕꯣ ꯍꯟꯗꯛꯇꯤ ꯐꯥꯔꯝꯗꯁꯨ ꯆꯠꯂꯦ ꯑꯇꯩ ꯊꯕꯛ ꯈꯔꯁꯨ ꯆꯤꯜꯂꯕ ꯑꯗꯨꯏꯅꯦ ꯑꯗꯣ ꯑꯩ ꯑꯕꯣꯛꯀꯤ ꯆꯥꯅꯕ ꯀꯩꯝꯇꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯍꯤꯗꯥꯛ ꯂꯩꯕꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯌꯥꯝꯕꯗꯤ ꯅꯠꯇꯦ 2,000ꯁꯦ ꯆꯨꯡꯁꯦꯟꯕꯤ ꯎꯗ꯭ꯔꯤꯉꯩ ꯄꯥꯏꯁꯤꯟꯕꯤꯌꯨ ꯊꯝꯕꯥꯜ ꯏꯄꯥ ꯄꯥꯈꯠꯅ ꯍꯩ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕ ꯇꯧꯅꯨ ꯑꯕꯣꯛꯀꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯑꯕꯣꯛꯅꯦ ꯂꯩꯕ ꯂꯩꯗꯕ ꯑꯕꯣꯛ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯏꯁꯨꯒꯤ ꯑꯋꯥꯠꯄ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧꯀꯣ ꯆꯤꯡꯂꯦꯝꯕ ꯄꯩꯁꯥꯗꯨ ꯊꯝꯕꯥꯜꯗ ꯅꯝꯗꯅ ꯄꯤꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯕꯣ ꯍꯅꯨ ꯊꯪꯗꯅꯤꯡꯉꯥꯏ ꯇꯧꯅꯨꯗ ꯅꯁꯨꯅ ꯄꯤꯕꯁꯦ ꯌꯥꯝꯗꯦꯅ ꯅꯁꯨꯗ ꯏꯀꯥꯏꯕ ꯄꯤꯕꯤꯒꯅꯣ ꯊꯝꯕꯥꯜ ꯇꯞꯅ ꯐꯔꯦ ꯏꯁꯨꯅ ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯑꯕꯣꯛ ꯂꯧꯔꯒꯦꯀꯣ ꯇꯟꯖꯥꯗꯨꯗ ꯆꯨꯡꯁꯦꯟꯕꯤꯁꯨ ꯁꯪꯒꯣꯝ ꯂꯣꯟꯕ ꯂꯣꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯆꯤꯡꯂꯦꯝꯕ ꯆꯨꯡꯁꯦꯟꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯅꯪ ꯑꯌꯨꯛꯁꯤꯗ ꯒꯟꯖꯥꯒ ꯊꯛꯂꯛꯄ꯭ꯔꯣ ꯅꯣꯛꯐꯦꯠꯇ ꯇꯧ ꯂꯩꯔꯤꯁꯤꯕꯣ ꯆꯤꯡꯂꯦꯝꯕꯅ ꯅꯪꯁꯦ ꯁꯪꯒꯣꯝꯒ ꯂꯣꯜꯂ ꯄꯨꯊꯣꯔꯛꯄꯁꯤꯗ ꯅꯣꯛꯅꯤꯡꯉꯤꯅꯦ ꯆꯨꯡꯁꯦꯟꯕꯤ ꯁꯪꯒꯣꯝꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯕꯣꯛꯀꯤ ꯄꯤꯔꯒ ꯆꯤꯡꯂꯦꯝꯕꯗ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯩꯕꯨ ꯁꯪꯒꯣꯝ ꯂꯣꯟꯕ ꯌꯥꯝ ꯍꯩꯇꯗꯧꯅ ꯍꯥꯟꯅ ꯍꯩꯇꯕꯩ ꯋꯥꯅꯤ ꯑꯩ ꯆꯥꯛꯀ ꯊꯣꯡ ꯍꯩꯖꯔꯦ ꯆꯤꯡꯂꯦꯝꯕ ꯅꯣꯛꯂꯒ ꯅꯪꯕꯨ ꯆꯨꯡꯁꯦꯟꯕꯤꯅ ꯑꯩꯕꯨ ꯌꯥꯝ ꯍꯩꯇꯗꯧꯅ ꯆꯤꯡꯂꯦꯝꯕꯅ ꯍꯣꯏ ꯍꯩꯌꯦ ꯁꯪꯒꯣꯝꯁꯤꯁꯨ ꯃꯩꯗ ꯂꯣꯟꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯁꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯗꯨ ꯐꯥꯒꯤ ꯇꯧꯔꯛꯏ ꯆꯨꯡꯁꯦꯟꯕꯤ ꯁꯨꯛꯇꯣꯛꯇꯨꯅ ꯌꯥꯝ ꯀꯔꯦꯝꯅꯕ ꯍꯩꯕ꯭ꯔꯅ ꯆꯤꯡꯂꯦꯝꯕ ꯅꯣꯛꯄꯗꯨ ꯈꯥꯡꯂꯒ ꯍꯩ ꯌꯥꯝ ꯍꯩ ꯈꯔ ꯇꯞꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯃꯤꯒꯤ ꯃꯆꯥ ꯁꯦꯟꯅꯕꯗꯣ ꯑꯗꯨꯒ ꯇꯣꯛꯑꯣ ꯏꯆꯥ ꯑꯃꯨꯛ ꯁꯦꯟꯅꯅꯕ ꯁꯦꯝꯃꯁꯦ ꯆꯨꯡꯁꯦꯟꯕꯤ ꯉꯛꯅ ꯀꯩ ꯍꯥꯏꯕ ꯆꯤꯡꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥ ꯀꯩꯕꯣ ꯆꯨꯡꯁꯦꯟꯕꯤꯅ ꯍꯧꯖꯤꯛꯇ ꯃꯆꯥꯒ ꯌꯥꯝ ꯄꯟꯈꯤꯗꯥꯏꯅꯦ ꯆꯤꯡꯂꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯁꯦ ꯄꯤꯛꯃꯜꯂꯦ ꯍꯥꯏꯕ ꯆꯨꯡꯁꯦꯟꯕꯤ ꯆꯤꯡꯂꯦꯝꯕꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ ꯆꯤꯡꯂꯦꯝꯕꯗꯤ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯅꯣꯛꯁꯤꯟꯅꯔꯛꯏ ꯊꯝꯕꯥꯜꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ